ที่คุณมาโมโรใส่ก็ได้ใช่เนาะMaring kita jo, itu macam nak khamba kau ni ba. Hai mayam, nasi di yen makpo pura lah. Yen makpok ka jende makpok ka ngasi di sabi makong ne yenam napak pi ne at koi ngasi pura lak sare ngasi di mana masing ko na ba tenong man bi tilaw aduga yenam napak pi yaure aduga si koi sak sa na ba mahing mana yaw da na ba iswar da ngak tang pratana tau jage Dumayang nasi di pun na sa daw re ado kaya ito mayam na ju mayam na waraw biro he sare hai na su waraw binu rồi kai poisan na bi nung si bai he na ba sami na ba hai tare mayam ju dum tawo di ya da ba kaino gi na dei lai be adu ni adu bo dum sami na raga na he na nung si bai he le mayam ju sabiu kuna sami na raga dum nung si bai hila adam ni pun na sami na ba haja ako yung saba do didi din ba nung ay te mayam sak saba hok jara age ay di mo maroy hanahan gra ye maroy halas ko de Nam hok jara ka daw re ay so kamela kabi si han Gidon si ba na? wa man nangonda taray do Yung tatay. Yung nhiều hơn là khật cá. Đúng đó. Nó được. anh là thùng nó hào hào từ giờ rồi Nan mamang được à? Inaw nupi hadura, isa nupi hadura, isa nupi hadura. Maming do kayo ba? Ikaw rin na. Ano na? yung dum sa panara ano Hindi nang kamba ka uri kari marang ikaw no na ngakiw na ba? yung maming do kabra aduga ko je khamba ko bu maram je ai ton ba sina koi maringi wina di khamba na dum kawe Ano? Tuan dito alam dire dito kamay ba? na ngan hina ko torok pagi endokim dana Kung yung pong na man kam na naman kam ba ka uri may kung nga kaniko makoke mayam na di ngồi bây giờ mà cái cô thao để lấy tre siya kung mamuro sa ka tayo sa ano
ꯃꯔꯤꯡꯒꯤꯗꯁꯨ ꯑꯇꯣꯝꯕꯗꯤꯅ ꯈꯝꯕ ꯀꯧꯅꯩꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯀꯧꯋꯦ ꯈꯝꯅꯕ ꯀꯥꯏꯅ ꯑꯗꯨ ꯃꯔꯤꯡꯗꯁꯨ ꯀꯧꯔꯝꯃꯦ ꯃꯩꯇꯩꯗꯁꯨ ꯈꯝꯕ ꯀꯧꯅꯕ ꯑꯇꯣꯝꯕꯅ ꯅꯪꯅ ꯁꯦꯅꯤꯄꯥꯜꯗ ꯈꯝꯕ ꯀꯧꯏꯗ ꯈꯝꯃꯝꯅꯦꯅ ꯑꯩꯈꯣꯏ ꯀꯩꯔꯧ ꯂꯩꯀꯥꯏꯁꯤꯗꯁꯨ ꯃꯩꯇꯩꯗ ꯈꯝꯕ ꯀꯧꯕ ꯌꯥꯝ ꯂꯩꯗ ꯁꯧꯒ꯭ꯔꯤꯒ ꯍꯥꯎꯋꯦ ꯌꯥꯝ ꯆꯥꯎ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯞ ꯃꯥꯟꯅꯩ ꯀꯩꯝ ꯁꯤꯟꯗ꯭ꯔꯦ ꯌꯨꯝꯒꯤ ꯌꯦꯟꯅ ꯀꯜꯂꯦ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯖꯔꯤꯁꯦ ꯕꯣꯏꯂꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯌꯦꯟꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯖꯕ ꯀꯜꯂꯦ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣই ꯄꯨꯅꯥꯡ ꯈꯟꯕꯗ ꯕꯩꯅꯥꯕꯣꯟ ꯆꯠꯂꯨ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯃꯁꯝꯗꯣ ꯆꯠꯂꯨꯔꯦ ꯉꯁꯤ ꯉꯔꯥꯡ ꯆꯠꯂꯨꯕ ꯉꯁꯤ ꯍꯜꯂꯛꯄ ꯅꯪꯒꯤ ꯈꯣꯡꯒꯥꯜ ꯑꯣꯏꯔꯝꯕꯗꯣ ꯀꯃꯥꯏꯅ ꯇꯣꯛꯈꯤꯕꯅꯣꯅ ꯏꯆꯟꯅꯨꯄꯤ ꯀꯥꯏꯅ ꯍꯜꯂꯛ ꯍꯪꯉꯛꯈꯤꯕꯅꯤꯅ ꯃꯔꯨ ꯄꯥꯈꯨꯝꯗꯣ ꯄꯤꯗ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯥꯔ ꯅꯝꯃꯛꯇꯕꯁꯦ ꯆꯥꯡ ꯅꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯤꯌꯨ ꯑꯣꯏꯔꯒ ꯇꯣꯛꯈꯤꯕꯁꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯊꯥꯒꯤ ꯆꯅꯤꯄꯥꯟ ꯆꯅꯤꯄꯥꯟ ꯈꯛꯇꯅꯤ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯇꯧꯒꯨꯝꯅ ꯏꯅꯥꯛ ꯈꯨꯜꯂꯒ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡ ꯑꯣꯏꯔꯒꯗꯤ ꯌꯥꯕ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯃꯗꯨꯇꯅ ꯆꯥꯕꯗꯨꯗꯤ ꯁꯤꯟꯕꯗꯨ
오나드랍네 거래. 너무더라. 자, 머리. 아, 따로가 방법이야. ngon rồi nè. Mình bàn bên đây nè. Này ạ. Đây xin ạ. Ra khang kia. Ayun ko na sarap sila kan bayam do. Kan buti do. Kujo. Tama nga matro pangal mina. To. Yung wale na. Okay. Ano? Kapag tawin na. Ready lang ako na. Kapag sakyan o gra. Galoy ka na. Tulog sa ramingan. Untuk tahu terus masalah. Sakyan hakin na ba? No. Bisho nen chelo ba? Nung sa dito, mida natin tabutan niya dito. Bisho. Bisho yang ni tabu ta sayang na. Mình trà đã. Ito. Sapagan na. Halaga. Lay bahay tara. Sapadra. Halite. Sapadra. Iso niya nalalaga. Iso ko wala medo. Siya. Kanya. Miyam da. Uwa bagi pau tam yam tam sagib do. Miyam na. Ngai ba sa ruiro han harap do. Do so. Kamenda ko jahal do so. Koi jarage han hamuga so si miyam dagi. Boni jabane. Adubo. Hanaga. Wah bahal dia. Warak pagyara ka dia. Yung jo. Ang tanong tayo sa dia. Ado lang siya. Dito sa ba yung dina. Warak pagyara ka dia. Ado lang ba yung dito. Ni kaya hay tare. Sino maton mari mga sara ka lay ba tayo hel. Wakalam tayo minaba. Duga. Alam mo sinadun tao ba nina? Yung dolan dalay traga jo. Sinadun nga rin tara na. Ay, wala ko ito lang ni kan. Sawi pila kura. Kaning daw yun ha hele tra. Jadi luwe kara. Yung kolam lo ya. No. Awa magditam to ya. Ngam.
ꯑꯩꯅ ꯌꯥꯝ ꯋꯥꯔꯛꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯦꯛ ꯀꯩꯗꯧꯋꯦꯀꯣ ꯏꯆꯥꯅꯨꯄꯤꯁꯤ ꯃꯤꯔꯣꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯇꯣꯝꯕꯤꯁꯤꯅ ꯊꯥ 3 ꯍꯦꯛ ꯁꯨꯕ ꯃꯇꯝꯗꯒꯤ ꯑꯩꯁꯨ ꯋꯥꯃꯜꯂꯦ ꯍꯥꯏꯅ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯏꯆꯥꯅꯨꯄꯤꯁꯤ ꯊꯥ 3 ꯃꯤꯔꯣꯟꯕ ꯃꯇꯝꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯦ ꯇꯣꯂꯣꯞ ꯆꯥꯕꯒꯤ ꯀꯩꯅꯣꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯈꯣꯡ ꯆꯠꯄ ꯉꯝꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯂꯥꯏꯁ ꯇꯥꯈꯤꯕꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯈꯣꯡ ꯈꯨꯠ ꯄꯣꯝꯈꯠꯄ ꯃꯕꯨꯛ ꯄꯣꯝꯈꯠꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯩ ꯐꯃꯨꯡꯗꯩ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯉꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗꯨꯗꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯍꯩ ꯍꯥꯏꯅ ꯍꯥꯏꯕꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯋꯥꯕ ꯃꯌꯥꯝ ꯄꯥꯎꯗꯝ ꯆꯪꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯤ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕꯒꯤꯅꯦ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯖꯔꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯊꯥ 3 ꯍꯦꯛ ꯅꯄꯨꯕꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯁꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗ ꯅꯪ ꯑꯕꯨ ꯈꯔ ꯂꯥꯛꯄ ꯗꯥꯏꯂꯣꯛꯇꯗꯤ ꯃꯥꯏ ꯃꯃꯤꯡꯁꯨ ꯀꯩ ꯅꯨꯡꯁꯤꯝꯗ꯭ꯔꯣ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯗꯨ ꯃꯃꯤꯡꯒꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯌꯦꯡꯕꯗꯣ ꯃꯥꯗꯤ ꯐꯔꯣꯏꯗꯅ ꯋꯥꯈꯟꯗꯣ ꯈꯟꯕ ꯃꯈꯨꯠꯇꯣ ꯃꯈꯣꯡꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯕ ꯉꯝꯗꯦ ꯋꯥꯈꯜꯗꯕꯨꯗ ꯁꯤ ꯐꯔꯗ ꯍꯥꯏꯅ ꯂꯩꯕ ꯃꯤꯗ ꯃꯥꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯀꯌꯥ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯗ ꯊꯥꯖꯗꯕꯗꯣ ꯑꯗꯣ ꯏꯁꯣꯔꯅ ꯁꯤꯗꯤ ꯏꯁꯣꯔ ꯂꯩꯕꯗꯣ ꯎꯍꯜꯂꯒꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯅꯨꯃꯤꯠ 5ꯅꯤꯗ ꯐꯍꯟꯕꯅꯦꯕ ꯃꯥꯏ ꯃꯈꯣꯡ ꯑꯄꯣꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥ ꯑꯩꯁꯦ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯃꯥ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯕꯗꯅ ꯃꯤ ꯑꯇꯩꯕꯨ ꯑꯃꯨꯛ ꯁꯪꯉꯣꯏꯗꯕ ꯑꯩ ꯅꯨꯄꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝ ꯃꯥ ꯐꯤꯕꯝꯗꯨꯗꯗꯤ ꯁꯤ ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯑꯩ ꯄꯥꯎ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯗꯤ ꯃꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯗꯗꯤ ꯀꯔꯝꯃꯥꯏ ꯃꯈꯣꯡ ꯍꯟꯊꯔꯤꯅꯣ ꯃꯁꯥꯗ ꯂꯣꯏ ꯍꯟꯊꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯋꯥꯈꯜꯗ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯕꯨꯛꯇꯨꯁꯨ ꯐꯝꯕ ꯉꯝꯗꯕꯅꯦ ꯆꯥꯎꯕꯅꯦ ꯑꯗꯣ ꯇꯥꯟꯖꯥꯗꯤ ꯉꯁꯤ ꯃꯆꯥꯃꯛꯁꯨ ꯌꯦꯡꯉꯕ ꯂꯥꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯃꯤꯅꯗꯤ ꯃꯁꯥ ꯊꯥꯒꯠꯆꯩ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨ ꯍꯥꯏꯗꯕꯤꯗ ꯃꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯈꯪꯖꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗ꯭ꯔꯁꯨ ꯍꯥꯏꯕꯩꯁꯨ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯣ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯋꯥꯔꯒ ꯋꯥꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯝꯃꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ
이제 나오지는 저 비엔이봐. 애는 와보기도 와리 떠오래도 그 땅 오래서 한번 야입하게 합니다. 얼마 땀 나게 계획 땅 야입하게 합니다. 이거는 시민다. 알게 되면 이거 내기 일단 여자 장사는 안 했다. 아주 마망가 근데 그들이 미원들이 땡 보드나 뭐 보드나 너무 보드 벌레다. 전 피자 anh chẳng biết tôi bị ra lần tiền bị hai tạm này nào quên mất tên rồi đến lần tiền bị câu giam này tôi xa chừng này cho cái nó tao đã tôi chụp tao gì tôi hay vậy này thà ta ra một đồng gì quá mà cái nó tao bảo bây giờ ai xuống áo hoa kìa đó ai gì số nó phù hợp này đó mà tuần chính mà tuần phụ nữ thầu số năng cần đồng gì mà sao cái gì ayo pong mga talo tayo sa sabi na pong baro ta ko yawa in halak pa siya batang para kung mapagay ka ayo wa ado ang mga suwa wa play kita ya so na wa ba tidak adik lu matanda iso tadi am aja amtang dia landra ka di iso na ibo amtang din si biyo mayang manahan biyo mayam ga pura inakun ba mang natraga so mayang ga hingi sumana ay jo hingan biyo hana ay iso tadi am na ipas na tawo ba ado ni na di pagi man gani aina 이거 몇 개? 잘못 익는데? 그래도 wak한데 얼지 않아. 누나 가리 마차 타오나 그지? 이거 가리 마차 아마 타오 레이봉 아마 디고 아나 wak한데 간바 그러니까 망지도 빠고 간만 gari uli 가리 지금 우르래요. ado ay tara. aina ba mi ba mana lagi ado kan tadi ang di pizza la gajo aina loksan ba ita ado mayam lai ta bra lai te hai bi gano mayam lai so lai aina ala mayeng jaba matamda magi lai nu se jaw bu ado matamda de aina jo khai dok pa hai ta ba kai no de kari no jo aina khangjalo ta ba hai ta ada magi mana ta sa le ba sai ana ba je magi lai nu se ja khai dok kena chat pa ne ba aina haraga mak mu nai mundu da pulap chat ni ne ana ba mi phawlak ta ba de aina phawlak pa ne ba ai so je amna nu si ba ge ta nang dia nang haji sina puri bangang do nupi oi gane nang dilan thum chang ane awa ba pharane nasa nupi ji he hupa kui thana nang lan thum chang gani imung da hai bane ba amai to lan thum chang de no pisa chang bang marup chu laite aina khale kaman chang de no hana kan ma matam da kui dana isa nupi ji oktinga thamapan harwa madan da marup ma enoi hungira ano ai hun bata phak ta dore noi hullo na koida pisalak ba haidare musibat ada pisaju ma khun ba ro ba ja jo noi kano da phawra kanda piro okra noi hunjaro na harga akoina hunba amani ji hunba kanda janu piji pokpang numit taraga matwara aduda tama thuni subu kanda maruk se phawa tara numit tarani subu jeta maruk se phawraga idi kana ro pesa ji lai tabanina loi mak changarane aduna gari me hojena chawna badage
ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇꯣꯡꯉꯤꯕ ꯄꯜꯁꯔꯁꯦ ꯁꯤꯁꯦ ꯂꯩꯍꯧꯕꯅꯦꯕ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯂꯩꯇꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯔꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯃꯤꯒꯤꯁꯨ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯈꯪꯉꯦ ꯂꯥꯏꯔꯕ ꯃꯤꯒꯤꯁꯨ ꯇꯣꯜꯂꯕ ꯃꯤꯒꯤꯁꯨ ꯏꯁꯣꯔ ꯂꯩꯌꯦ ꯑꯩꯅ ꯋꯥꯔꯤꯗꯣ ꯏꯁꯣꯔꯅ ꯎꯏꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯏꯅꯥꯎꯁꯤꯡ ꯃꯤꯉꯣꯟꯗ ꯂꯥꯟꯗ꯭ꯔꯒꯗꯤ ꯑꯩꯒꯤꯗꯃꯛꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯂꯩ ꯃꯤꯗ ꯂꯥꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯦꯕꯥ ꯇꯧꯖꯔꯤ ꯍꯥꯟꯅꯒꯤ ꯆꯔꯥ ꯋꯥꯟꯕꯃꯛꯇꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯌꯥꯏꯐꯔꯣꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯒꯦ ꯌꯥꯏꯐꯕꯁꯨ ꯑꯣꯏꯔꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯉꯝꯖꯒꯦ ꯑꯩ ꯅꯨꯄꯥꯁꯤꯁꯨ ꯃꯈꯣꯡꯁꯤ ꯆꯤꯛꯄ ꯃꯔꯝ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯂꯩꯇꯗꯤ ꯍꯦꯛ ꯍꯥꯎꯋꯦ ꯀꯥꯏ ꯆꯠꯂꯤꯕ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯨ ꯃꯅꯥꯛꯇ ꯏꯆꯥ ꯃꯅꯥꯛꯇꯒ ꯆꯠꯂꯨꯕꯁꯦ ꯏꯄꯥꯗꯣ ꯈꯣꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯡ ꯆꯤꯛꯑꯦ ꯈꯣꯡ ꯊꯥꯡ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯦꯗꯣ ꯑꯩꯒꯤ ꯂꯧꯔꯝꯗ꯭ꯔꯗꯤ ꯃꯥꯁꯦ ꯃꯈꯣꯡꯗꯤ ꯈꯔ ꯆꯤꯛꯀꯦ ꯍꯥꯏꯕꯅꯤ ꯑꯩ ꯈꯪꯗꯅ ꯂꯧꯔꯛꯏꯅꯤꯅꯦ ꯃꯁꯤꯁꯦ ꯃꯩ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯩ ꯈꯣꯡ ꯁꯦꯠꯂꯛꯀꯅꯤ ꯈꯣꯡ ꯅꯥꯔꯛꯀꯅꯤ ꯑꯗꯨ ꯂꯧꯍꯧꯗꯕ ꯌꯥꯗꯦꯅ ꯑꯩꯅ ꯈꯜꯂꯒ ꯂꯧꯔꯛꯑꯕꯅꯤ ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯗꯣ ꯁꯤꯅꯤ ꯀꯩꯅꯣ ꯌꯥꯝ ꯄ꯭ꯂꯥꯟ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯋꯥꯠꯂꯤ ꯁꯧꯒ꯭ꯔꯤꯁꯤꯅ ꯑꯩꯅ ꯊꯣꯡꯕꯩꯔ ꯄꯨꯍꯥꯎꯗ ꯍꯥꯎꯋꯦ ꯃꯤꯅ ꯊꯣꯡꯉꯒꯅ ꯍꯥꯎꯇꯕ ꯅꯪ ꯊꯣꯡꯉꯒꯅ ꯑꯗꯨꯝ ꯍꯥꯎꯕ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯕꯨꯗꯤ ꯅꯪꯁꯨ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯊꯣꯡꯕꯩꯔ ꯈꯪꯗꯦ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯃꯅꯝꯗꯤ ꯈꯔ ꯑꯗꯨꯝ ꯀꯜꯂꯦꯕ ꯑꯩꯅ ꯌꯨꯝꯗ ꯆꯦꯡ ꯀꯞꯄ ꯍꯩꯔꯛꯇꯕ ꯑꯊꯤꯡꯕ ꯀꯣꯔꯐꯨ ꯍꯩꯇꯕ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯀꯤꯍꯣꯝ ꯊꯥꯔꯦ ꯌꯥꯎꯋꯦ ꯄꯥꯝ ꯆꯠꯂꯦ ꯌꯥꯎꯋꯦ ꯌꯨꯝꯗ ꯀꯨꯝ ꯍꯩꯇꯗꯅ ꯀꯞꯄꯒ ꯌꯥꯎꯔꯝꯃꯦ ꯈꯨꯂꯪ ꯆꯠꯄꯗ ꯍꯣꯏꯗꯗꯣ ꯇꯧꯕ ꯂꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯆꯠꯄ ꯍꯩꯇꯕꯗꯣ ꯌꯦꯡꯉꯒ ꯄꯨꯛ ꯉꯥꯎ ꯇꯧꯔꯛꯄ ꯃꯤ ꯃꯔꯤꯡ ꯑꯉꯥꯡꯈꯩꯗꯤ ꯃꯣꯏꯗꯤ ꯃꯈꯣꯡꯗ ꯇꯤꯡꯒꯪ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯗꯤ ꯇꯞ ꯇꯞ ꯅꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯍꯥꯏꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯆꯠꯅꯗ꯭ꯔꯦꯗ ꯑꯩꯅ ꯆꯥ ꯍꯩꯇꯕꯗꯣ ꯈꯨꯂꯪ ꯆꯠꯄꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯑꯉꯥꯡ ꯌꯥꯏꯃꯁꯦ ꯄꯣꯔꯒ ꯑꯩ ꯃꯃꯥꯡꯗ ꯊꯥꯔꯒ ꯄꯠ ꯆꯠꯈꯤ ꯑꯩꯗꯤ ꯆꯠꯄ ꯍꯩꯇꯅ ꯃꯥ ꯂꯩꯍꯧꯔꯦꯅꯦ ꯃꯥꯒꯤ ꯂꯩꯐꯝꯁꯤꯗ ꯍꯣꯏꯗꯤ ꯑꯉꯥꯡꯈꯩꯁꯤ ꯁꯨꯝ ꯃꯈꯣꯡꯗ ꯇꯤꯡꯒꯪ ꯄꯥꯟꯊꯔꯦ ꯇꯤꯟꯅꯤꯡꯅꯤ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡ ꯍꯥꯎꯕ꯭ꯔꯥ ꯁꯤꯅꯤ ꯍꯦꯟꯅ ꯍꯥꯎꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯥ
ꯉꯁꯥꯏ ꯆꯥꯛꯇꯣ ꯑꯣꯏꯗꯅ ꯉꯜꯂꯝꯃꯅꯤ ꯄꯣꯠꯇꯨꯒ ꯆꯞ ꯆꯥꯈ꯭ꯔꯦ ꯄꯨꯛ ꯊꯜꯂꯛꯑꯗꯤ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯀꯞꯄꯗ ꯍꯥꯎꯔꯦ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯁꯤꯗꯤ ꯃꯅꯤꯡꯒꯤ ꯌꯦꯟ ꯄꯣꯡꯅꯦꯝꯕ ꯍꯥꯏꯖꯅ Nung pamba nung jati kita na. Meringi yemba kong yemba kukro ko nga maring nasaba sambay di na mahangde hay nido maring gan wala na siya tawin dyan tayo na Ay, tayo dyan. Beli yang dah, sasal. Indra. Nato na. Agak kita weh. Luar mana? Ít nào đây. Em mà luar pengai dia ni. Luar mina itu salah ya. Kami nyala ka cok. Ano last oil ko na. Ano last talo sa ko na. Misalnya dah. Nasi di. Saksa ko sa lusalam nina. Matang kita. Mesti ya. Lusalam ke. Bye bye. Bye bye. May buhay lang ka ng